Hello, welcome back to my channel 7 Speed Manipur. Ngasi akogi Singmarong Car Bazaar gi September tha hogolapagi akogi update masa am tang pijage. Ado mayam gari se akogi sida yengaga akogi magi hai pate adagi tangmalli kholi mayam hai jana ko. Ado yengaga haidi hakting na direct yengaga kano to war gadi high war gadi hena sana ga dry khalle price. I gidi just mayam da khangan ba khatani yang ba khatani mayam amtang lakpiraga hamsida physical na direct check tawiraga yenga moina high price ni sana da bra have this mayam amtang yang thopio lakpiraga ko ado mayam comment adum haibiro hai pate have the kai kai de hongno taw jarage video se thang sum yang mina je hawrage mayam hai mina se ado subscribe to do yaw subscribe na shoy to kan deuro oi gari mari lainaba content ngata 7 Speed Manipur channel da mayam idam karam puraga laksage how na tawse ahn bajide koi Mahindra Scorpio dagi dum haujarage koi Mahindra Scorpio ji masi koi gi S10 magi model na 2016 gi model ni go aduga magi price demand je 9,50,000 ne adum koi Manipur number ne dum ori go ada masi mamangi keno se portion je yeng yam phajari go adagi magi side keno ga je koi headlamp ga je adagi alloy ngatani magi chaka ju adagi koi body scratch nu kya thudong na ude fazana dum lu na na fazana lady have tare manung chung yeng si manung je koi gi all window ore go thong si jo yamna neat and clean da ani thong driver seat si jo high adjustment ya ba adagi mai si de lere magi kilometer ke gi si de loi ure go mai yam neat and clean fazana lady gari se condition je yam ling na have tare adum masi kana gumba yengbining bai sinau lega di dum yengbi ba yagani adum price ju dum slightly adum kra negotiate adum to ba yagani ko adum gi apam badui matungina price to dum haibio adu dum tanabio ai contact number ju dum hapcharam ge contact number ju dum contact to biraga dum hangbi su yagani ado gari se dum phajari ko myam gari se dum yeng yam nungai ri haba tare jeni gari se Scorpio gi maninga je saka akogi saka gi mai ke noga je macharake to sinta yam adum phari ko tayar ga je yam ihan han adum lai haba tare yengudi yam phajari haba tare da sina ga de projector ngatani headlamp ga je mamanga je grill ji yam phajari ko so yenguda ado mathangda amu magi hek manau nupa haba tare kogi Mahindra gi Bolero silere Bolero is Bolero iduni Bolero habji dum yeng bada dum hain dagi hongno ji phausi dum Bolero je look se habet dum smainam lai ko ado ma si di koi chrome je fadana yauri ado ma ji BS6 ni model je 2020 gi ni ko ado si ju price sab manare asina si ju 950 ni ko ado ma je yam condition yam phari gari je maning lom gi tayar ga si pura khoi ge mahan bani sina dri have tare sin lady spoiler ga se ram phajana lady am neat and clean da lady gari se so adon gari gi number su adom gi apam gi matung in adum phang kana to ba yagani ko semba yagani gari se condition yam dingi aduna thuna tana biho contact number pijari sida aduga adum tanaraga kana to ba yagani ado manung gi amuk yenguna se ko ai manung amtang hangtuk sarake sini manungi kino se thongi that ka je dum sound ga jam phajari ko thongi sigi height adjustment ni se di yaw der male ko cut ka je am phajari sit kino se di koi steering mounted is Bolero budi masagi yaw je dab ni ko ado manung se dum mazu yam condition gari sem phari ni ko si de haningai leitre gari yam condition yam phari have dar gari gi sit ki leather ga je yam phari magi se power control ga dis de yaudre ko maning gi som te yeng to maning gi sit na la ga yam phajana lai di haba tare adum na pambira di dum contact number se dum tana bi ga adum pam da dei paisa ta tok ta sin loin ma adum ngang na bi yar ni ko ado la ga oini yeng na di hen na kudong sa ga do di male tayar ga jing yam phari tayar ga se kaungi thongna yagini ko gari ga ja tayar se aduni
ꯑꯗ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦ 2020ꯒꯤꯅꯤ ꯑꯗꯣ ꯃꯊꯪ ꯂꯥꯛꯇꯣꯏꯁꯤꯅ ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯅꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯃꯣꯜ ꯐꯦꯃꯤꯂꯤ ꯑꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯗꯕ ꯌꯥꯗꯕ ꯒꯥꯔꯤ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯜꯇꯣ K10 ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯕꯅꯤ ꯁꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯐꯦꯃꯤꯂꯤꯒꯤ ꯃꯦꯟꯇꯦꯅꯦꯟꯁ ꯌꯥꯝꯅꯁꯨ ꯆꯪꯗꯕ ꯒꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ 2016ꯒꯤ ꯃꯣꯗꯦꯜꯅꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯅ 2,85,000 ꯑꯗꯨꯝ ꯈꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯃꯣꯏ ꯉꯥꯡꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯒ ꯑꯥꯎꯠꯁꯥꯏꯠ ꯅꯝꯕꯔꯅꯤ NOC ꯌꯥꯎꯔꯒ ꯂꯩꯕ ꯒꯥꯔꯤꯅꯤ ꯑꯗꯣ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯅꯝꯕꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯊꯣꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯕ꯭ꯂꯦꯛꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯦꯛꯃꯛꯁꯨ ꯅꯠꯇꯦ ꯈꯔ ꯕ꯭ꯔꯥꯎꯟ ꯑꯣꯏ ꯑꯩꯈꯣꯏ ꯄꯨꯔꯥ ꯗꯥर्क ꯒ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯗꯥर्क ꯒ꯭ꯔꯦꯒꯤ ꯀꯂꯔꯗꯅꯤ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯇꯥꯌꯔꯒꯗꯤ ꯌꯥꯝ ꯐꯔꯤꯗ ꯒꯥꯔꯤꯁꯤ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯒꯥꯔꯤꯁꯦ ꯃꯅꯨꯡꯁꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯃꯅꯨꯡꯁꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄ ꯀꯥꯟꯗ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯐꯖꯔꯤ ꯃꯥꯒꯤ ꯊꯣꯡꯒꯤ ꯀꯩꯅꯣꯒꯁꯦ ꯗꯦꯁꯕꯣꯔꯗꯀꯁꯦ ꯌꯥꯝ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟ ꯌꯥꯝ ꯅꯥꯟꯅ ꯌꯥꯎꯔꯤꯀꯣ ꯃꯥꯏꯁꯦ ꯂꯦꯗꯔ ꯁꯤꯠꯀꯗꯤ ꯌꯥꯝ ꯐꯔꯤꯀꯣ ꯂꯦꯗꯔ ꯁꯤꯠꯀꯗꯤ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯌꯥꯎꯔꯤ ꯃꯅꯨꯡꯒꯤ ꯔꯨꯐꯀꯁꯦ ꯌꯥꯝꯅ ꯐꯔꯤ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯐꯖꯅ ꯂꯨꯅ ꯅꯥꯟꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯁꯤ ꯒꯥꯔꯤꯁꯤꯁꯨ ꯀꯟꯁꯤꯗꯔ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯍꯜꯂꯒ ꯑꯗꯨꯝ ꯇꯥꯟꯅꯕꯤꯔꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯒꯅꯤꯀꯣ ꯃꯅꯤꯡꯒꯤꯁꯤꯁꯨ ꯁꯤꯅꯤꯗꯣ ꯑꯗꯨꯝ ꯐꯖꯔꯤ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯑꯗꯨꯝ ꯐꯖꯔꯤ ꯒꯥꯔꯤꯁꯦ ꯒꯥꯔꯤ ꯍꯥꯏꯁꯦ ꯑꯗꯨꯝ ꯐꯖꯅꯕꯨ ꯁꯤꯖꯤꯟꯅꯕꯤꯔꯗꯤ ꯑꯗꯨꯝ ꯂꯣꯏ ꯐꯩꯀꯣ ꯈꯔ ꯐꯅꯌꯥꯝ ꯍꯜꯂꯁꯨ ꯐꯅꯌꯥꯝ ꯅꯧꯕ ꯃꯣꯗꯦꯜ ꯑꯣꯏꯔꯁꯨ ꯁꯤꯖꯤꯟꯅꯕ ꯀꯥꯝꯃꯗꯤ ꯑꯗꯨꯝ ꯀꯥꯝꯃꯦ BXI ꯃꯣꯗꯦꯜꯅꯤꯀꯣ ꯒꯥꯔꯤ ꯌꯥꯝ ꯐꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯂꯩꯔꯕ ꯑꯗꯨꯝꯕ ꯒꯥꯔꯤ ꯃꯈꯜ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯁꯟꯇ꯭ꯔꯣ ꯖꯤꯡ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯦꯛ ꯎꯕꯗ ꯖꯤꯡ ꯂꯥꯎꯕ ꯐꯥꯎꯋꯦꯅ ꯃꯥꯁꯦ ꯐꯥꯒꯤꯅꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤꯡ ꯂꯥꯎꯋꯦꯅ ꯋꯥꯔꯤꯅꯤ ꯁꯟꯇ꯭ꯔꯣ ꯖꯤꯡ ꯍꯥꯏꯁꯤ ꯑꯗꯨꯝ ꯍꯦꯛ ꯌꯦꯡꯕꯗ ꯑꯗꯨꯝ ꯖꯤꯡ ꯂꯥꯎꯕꯒ ꯐꯥꯎꯗꯧ ꯃꯥꯜꯂꯦ ꯀꯟꯗꯤꯁꯟ ꯌꯥꯝ ꯐꯔꯤ ꯌꯥꯝ ꯂꯤꯡꯅ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯕ ꯒꯥꯔꯤ ꯑꯣꯏꯕꯖꯥꯠꯅꯤ ꯍꯥꯏꯗꯤ ꯈꯔ ꯀꯥꯝꯗꯕ ꯍꯥꯏꯇꯥꯔꯦ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯣ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯊꯧꯕ ꯀꯥꯡꯕꯨꯒꯤ ꯒꯥꯔꯤ ꯃꯥꯜꯂꯦ ꯌꯥꯝ ꯅꯥꯜꯂꯦ ꯃꯁꯥꯁꯦ ꯑꯗꯣ ꯃꯁꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯌꯥꯒꯅꯤꯅ ꯈꯜꯂꯦ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯃꯔꯝꯗꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯤꯕ ꯒꯥꯔꯤꯗꯧꯅ ꯇꯧꯋꯦ ꯒꯥꯔꯤꯁꯦ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒꯥꯔꯤꯁꯦ ꯏꯆꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯒꯥꯔꯤ ꯐꯖꯅ ꯃꯦꯟꯇꯦꯟ ꯇꯧꯔꯒ ꯊꯝꯕꯗꯧꯅ ꯇꯧꯋꯦ ꯒꯥꯔꯤꯁꯦ ꯁꯤꯠ ꯀꯚꯔ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤ ꯃꯅꯤꯡꯒꯤ ꯑꯗꯨꯝ ꯂꯣꯏ ꯐꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯩ ꯁꯤ RPM ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤꯀꯣ ꯃꯇꯝꯗꯨꯒꯤ ꯑꯐꯥꯎꯕ ꯒꯥꯔꯤꯅꯤ ꯁꯟꯇ꯭ꯔꯣ ꯖꯤꯡ ꯍꯥꯏꯔꯒꯗꯤ ꯂꯣꯏꯔꯦ ꯒꯥꯔꯤꯁꯦ ꯑꯗꯨ ꯌꯥꯝ ꯐꯖꯩ ꯑꯗꯨ ꯁꯤꯁꯨ ꯑꯗꯨꯝ 2 लाखꯅꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯥꯏꯁꯁꯦ 2011ꯒꯤꯅꯤꯀꯣ ꯑꯗꯨ ꯃꯊꯪ ꯑꯃꯨꯛ ꯂꯥꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯌꯥꯝꯅ ꯍꯦꯟꯅ ꯃꯤꯅ ꯑꯩꯈꯣই ꯄꯥꯝꯅꯕ ꯒꯥꯔꯤꯅꯤ ꯄꯥꯝꯅꯕ ꯒꯥꯔꯤ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯄꯥꯝꯅꯕ ꯒꯥꯔꯤꯅꯤ ꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯁꯨ ꯑꯗꯨꯝ ꯍꯦꯛ ꯑꯜꯇꯣ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯒꯥꯔꯤ ꯑꯃ ꯍꯥꯏꯕꯗ ꯑꯜꯇꯣꯁꯤ ꯑꯗꯨꯝ ꯇꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯄꯒꯤ ꯒꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯜꯇꯣ ꯅꯠꯇꯅ ꯂꯩꯇꯦ ꯑꯍꯥꯟꯕ ꯍꯧꯗꯣꯛꯄꯒꯤ ꯍꯥꯏꯔꯒꯗꯤ ꯃꯥꯔꯨꯇꯤ 800ꯀꯨꯝꯕ ꯑꯗꯩ ꯑꯜꯇꯣ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯌꯥꯝꯅ ꯈ꯭ꯋꯥꯏ ꯄꯥꯝꯅꯩ ꯑꯍꯥꯟꯕꯩꯗꯤ ꯑꯗꯨꯅ ꯁꯤꯅꯤ ꯁꯤ 2009ꯒꯤ ꯃꯣꯗꯦꯜꯅꯤ LXIꯅꯤꯀꯣ ꯕ꯭ꯂꯦꯛ ꯀꯂꯔꯁꯦ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤ 1,65,000 ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯃꯥꯁꯦ ꯌꯥꯝ ꯐꯖꯩ ꯒꯥꯔꯤꯁꯦ ꯃꯅꯨꯡꯒꯁꯦ ꯏꯟꯇꯦꯔꯤꯌꯔꯒꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯗꯤ ꯅꯥꯟꯅ ꯁꯦꯡꯇꯣꯛꯑꯒ ꯂꯩꯕꯒꯤꯔꯥ ꯅꯥꯟꯅ ꯁꯦꯡꯇꯣꯛꯑꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯆꯀꯥꯒꯁꯦ ꯄꯨꯔꯥ ꯕ꯭ꯔꯦꯟ ꯅ꯭ꯌꯨꯒ ꯆꯞ ꯃꯥꯟꯅꯔꯤ ꯑꯗꯨꯅ ꯁꯤꯅꯤ ꯃꯥꯒꯤ ꯃꯅꯤꯡꯗꯁꯨ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯁꯤ LXI ꯊꯥꯔꯦ ꯐꯖꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯕ ꯒꯥꯔꯤꯗꯧꯅ ꯇꯧꯋꯦ ꯃꯅꯤꯡ ꯂꯥꯏꯠꯀꯁꯦ ꯌꯥꯝ ꯐꯖꯔꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯃꯆꯨ ꯈꯦꯠꯅꯕ ꯑꯣꯏꯔꯅꯤ ꯑꯗꯩ ꯆꯍꯤꯒ ꯃꯥꯅ ꯑꯃꯨꯛ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ 2011ꯒꯤ ꯃꯣꯗꯦꯜꯅꯤꯀꯣ ꯁꯤꯁꯨ LXIꯅꯤ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯗꯤꯃꯥꯟꯗꯤ ꯀꯩꯅꯣꯅꯤ 2 लाखꯅꯤ ꯋꯤꯠ NOC ꯑꯗꯣ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯅꯝꯕꯔꯗ ꯑꯗꯨꯝ ꯀꯟꯚꯔꯠ ꯇꯧꯕ ꯌꯥꯒꯅꯤꯀꯣ
ꯒꯥꯔꯤꯁꯤ ꯑꯗꯨꯝ ꯅꯤꯠ ꯑꯦꯟ ꯀ꯭ꯂꯤꯟꯗ ꯐꯖꯅ ꯂꯩꯕ ꯎꯏ ꯃꯅꯨꯡꯁꯨ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯂꯦꯗꯔ ꯁꯤꯠ ꯐꯖꯅ ꯌꯥꯎꯔꯤ ꯐꯖꯅ ꯑꯣꯏꯜ ꯃꯦꯟꯇꯦꯟ ꯇꯧꯕ ꯃꯥꯜꯂꯤ ꯁꯤꯁꯨ ꯒꯥꯔꯤꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯌꯥꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯦ ꯀꯤꯂꯣꯃꯤꯇꯔꯁꯦ 40 ꯃꯨꯛꯀꯤ ꯆꯥꯡꯗꯗꯤ ꯊꯧꯔꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯜꯇꯣꯁꯦ ꯑꯗꯣ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯃꯅꯨꯡꯗꯨꯀꯣ ꯑꯁꯤꯅ ꯇꯥꯌꯔꯒꯁꯦ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯀꯤ ꯗꯤꯃꯥꯟꯁꯦ 2011ꯒꯤ ꯃꯣꯗꯦꯜꯅꯤꯀꯣ LXi ꯅꯤ 2 lakh ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ ꯃꯅꯤꯡ ꯁꯤꯠꯀꯥꯁꯦ ꯗꯤꯖꯥꯏꯟ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯁꯤꯠ ꯂꯦꯗꯔ ꯂꯣꯏ ꯐꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯁꯦ NOCꯗ ꯂꯥꯛꯄꯅꯦ ꯑꯗꯣ NOC ꯑꯗꯨꯝ ꯌꯥꯎꯔꯤ ꯑꯄꯥꯝꯕ ꯅꯝꯕꯔꯗ ꯑꯗꯨꯝ ꯐꯪꯒꯅꯤꯀꯣ ꯃꯥꯁꯦ ꯑꯗꯒꯤ ꯃꯊꯪꯗ ꯂꯥꯛꯏꯁꯤꯅ ꯑꯩꯈꯣꯏꯒꯤ Celerio DXi ꯃꯣꯗꯦꯜꯅꯦ 2016ꯒꯤꯅꯦ ꯑꯗꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯗꯤꯃꯥꯟꯁꯦ 3,65,000 ꯑꯗꯨꯃꯥꯏꯅ ꯂꯩꯌꯦ DXi ꯃꯣꯗꯦꯜꯅꯦ ꯃꯅꯤꯄꯨꯔ ꯅꯝꯕꯔꯅꯦ ꯒ꯭ꯔꯦ ꯀꯂꯔꯗꯀꯣ ꯗꯤꯐꯣꯒꯔ ꯃꯅꯤꯡꯒꯤ ꯀꯩꯅꯣ ꯔꯤꯌꯔ ꯋꯥꯏꯄꯔꯒꯨꯝꯕꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯥꯒꯤ ꯁꯥꯏड ꯂꯨꯛꯁ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯀꯣ ꯑꯗꯒꯤ ꯇꯥꯌꯔ ꯀꯟꯗꯤꯁꯟ ꯑꯗꯨꯝ ꯂꯣꯏꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯕꯣꯗꯤꯁꯨ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯅꯔ ꯁꯀ꯭ꯔꯦꯆ ꯈꯔ ꯅꯠꯇꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯂꯩꯕ ꯈꯣꯠꯄ ꯑꯝꯇ ꯎꯗꯦ ꯒꯥꯔꯤꯁꯦ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯗꯤꯃꯥꯟꯁꯨ ꯍꯥꯏꯖꯈ꯭ꯔꯦ 2016ꯒꯤꯅꯤ 3,65,000 ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩ ꯄꯤꯖꯈ꯭ꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯡꯗꯨꯗ ꯑꯗꯨꯝ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤꯀꯣ ꯇꯥꯌꯔꯒꯤꯁꯨ ꯀꯟꯗꯤꯁꯟꯁꯦ ꯁꯤꯅꯤꯗꯣ ꯂꯩꯔꯤꯁꯦ ꯃꯅꯤꯡꯒꯤꯁꯨ ꯑꯗꯨꯝ ꯐꯔꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯅꯨꯡꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯃꯅꯨꯡꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨ ꯌꯦꯡꯕꯤꯌꯨ ꯃꯅꯨꯡꯁꯦ ꯁꯤꯅꯤ ꯃꯥꯏꯅ ꯁꯤꯠꯁꯦ ꯂꯦꯗꯔꯒꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯦꯠꯀꯤ ꯇꯥꯏꯞꯇ ꯂꯩ ꯑꯗꯣ ꯁꯤꯅꯤ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯗꯦꯁꯕꯣꯔꯗ ꯑꯗꯒꯤ ꯃꯥꯒꯤ ꯀꯤꯂꯣꯃꯤꯇꯔꯁꯦ ꯁꯤꯗ ꯎꯔꯤꯁꯦ 32,000 ꯃꯨꯛꯀꯤ ꯆꯥꯡ ꯊꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯊꯧꯅꯕꯗꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯒꯥꯔꯤꯁꯦꯀꯣ ꯑꯗꯨꯝ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯐꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯨꯡꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯗꯥꯏꯔꯦꯛ ꯐꯣꯟꯗ ꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯗꯥꯏꯔꯦꯛ ꯂꯥꯛꯑꯒ ꯌꯦꯡꯕꯅ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯟꯖꯩ ꯑꯗꯨ ꯁꯥꯏꯠꯀꯤ ꯄꯋꯥꯔ ꯋꯤꯟꯗꯣ ꯉꯥꯛꯇꯅꯤ ꯊꯣꯡꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯁꯨ ꯌꯦꯡꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯒꯥꯔꯤꯁꯦ ꯊꯝꯐꯝ ꯂꯩꯇꯕꯗꯒꯤ ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯑꯗꯨꯗꯤ ꯎꯠꯆꯗ꯭ꯔꯦ ꯑꯗꯣ ꯑꯔꯩꯕ ꯈꯔꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯃꯁꯤꯒꯤ ꯑꯣꯏꯅ ꯑꯞꯗꯦꯠꯁꯤꯗ ꯎꯠꯆꯕꯅꯤ ꯑꯗꯣ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯒꯥꯔꯤ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯍꯪꯕꯤꯔꯒ ꯑꯗꯨꯝ ꯇꯨꯡꯒꯤ ꯑꯄꯥꯝꯕ ꯒꯥꯔꯤꯁꯤꯡꯗꯣ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯇꯥꯟꯅꯕꯤꯕ ꯌꯥꯔꯅꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯍꯥꯞꯆꯔꯝꯃꯒꯦ ꯁꯤ ꯑꯗꯨꯝ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕ ꯌꯥꯒꯅꯤꯀꯣ ꯁꯤꯅ Celerio 2018ꯒꯤ ꯃꯣꯗꯦꯜꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯗꯤꯃꯥꯟ ꯄ꯭ꯔꯥꯏꯁꯁꯨ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ 3,20,000 ꯁꯤꯅ LXi-ꯅꯤꯀꯣ ꯀꯟꯗꯤꯁꯟ ꯑꯗꯨꯝ ꯐꯖꯔꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤ ꯇꯥꯌꯔꯁꯨ ꯑꯗꯨꯝ ꯐꯖꯔꯤꯀꯣ ꯀꯅꯥꯒꯨꯝꯕ ꯁꯤ ꯄꯥꯝꯕꯤꯔꯒꯗꯤ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯕꯤꯕ ꯌꯥꯔꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯦꯠ ꯕꯦꯜꯠ ꯐꯥꯕꯤꯌꯨ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯎꯞꯄꯤꯌꯨꯀꯣ